अहानबद मरुब पाखर मैम थमजगे कैसापाती की नहा मांखरे है मागी मोबाइल फोन दो लोकेशन हेमजर निथोगाबीना मिसिंग साइट लोकेशन दो मेच तौ है वाफम मीडिया रिपोर्ट तौनरली मखातब अनौब अपडेट मैम पुनमीनसी अमरोमदना Zomi Student Federation की थदोरपा पब्लिक नोटिस मार्च तांग तरा इंग्लिश कुंगमादा फोंदोरक्लीबना CSO की लीडर रिसर्च लल्तन पुआ मार अनोन यूथ जेनहांग थौदोक थोखिबगी मतांगदुदा वाफम खर फोंदोरक्ली हाइरिबसिगी थौदोसिदा मसिगुम थौदोसि ZSF ना कंडोन तौरो हैबगा लोइनना हाइरिबा इंसिडेंस असिदा हाइरिबा लीडर असि Yu-ngaoba अतोप मिसक्रेंसिंगा हाइरिब थौदोसि थोखिबने हैबा वाफमसु मेक सेंगना पलिरोइनना ZSF ने एक्सप्रेस तौरोदुना मखाताना हाइरिबसुम रेस्पोंसिबल इरेस्पोंसिबल ओइबा लीडर असि खुदक्त लखोखिगदबनी हैबा वाफमसु पल्ली लोइदना मसिगुम बेसलेस ओइबा इशू असिदा ZSF ना एक्सप्रेस तौरोदुना असिगुम्बा पामदबा शटडाउन असि Zomi ऑपरेशनल एरिया सिंगदा बेसलेस इशू शटडाउन थम्बा यानिंगदब वाफम यावना फोंदोकली लोइनना वॉलंटियर खरना Zomi की फ्लैगसु मई थाखेब वाफम यावना फोंदोकली लोइनना हौजिकसु नकलनी की मरक्ता मुक्नबगी थौदोक थोपगी वीडियो फुटेज के सोशल मीडिया सिंगदा थादोकनरक्ली अमरोमदना कुकीजौ काउंसिल हेडक्वार्टर दगी थादोरकपा कंडेमनेशन वाफम अमदना हाइरिबा मिस्टर रिसा नुमिदांगदा मंगोन अटैक तोरकपा अदुबो कंडेम तौरक्ली कुकीजो काउंसिल की मैकेदी नुआइतब फोंदोरक्ली लोइनना अमुहना थोक्तनाब वाफमसु फोंदोरक्ली हाइरिब लेटर असिद मसिंग यामलब ऑर्गेनाइजेशन कियागी साइन याउदुना थादोरक्ली मणिपुर टॉप चैनल की मैकेदी मरुब पाउसिंग मैमना थमजरी हानमदा ट्रम्प की मैकेदी गाजा तांथोकपगी वाफम हांदोखरे हमास की मैकेदी की खोंफम अदुबु थगत फोंदोरक्ली US की प्रेसिडेंट डोनाल्ड ट्रम्प ममांग लाथोखिब वाफम अमदा इजराइल अमसुम हमास की मयुक्त लान लोइसलगा गजा की मफम असि इंटरनेशनल रिजोर्ट अम ओइना थमलगा पैलेस्टाइन मसासिंग अदु अतोप लेबाकसिंग लेहनगनी हैना फोंदोखिब वाफम अदु हांदोखरे खोंथांग अदुदा हमास की मैकेदी थगत फोंदोरक्ली ट्रम्प नमा की एडमिनिस्ट्रेशन की मनुंग सन लैरिबा अखनब इनवॉय ओइरिबा स्टीव विटकॉफ्टन लुसिंगदुना हमास अमसुम इजराइल की ला लुसिननब कन सथरक्लिबनी ट्रम्पना वाफमसिंग असि व्हाइट हाउस आयरलैंड की प्राइम मिनिस्टर माइकल मार्टिन उनबा फोंदोरक्लिबनी मांगना हाइखिबदा गाजा स्ट्रिप्तगी कनामद तंथुलो हैरी हमास की मैकेदी की डोनाल्ड ट्रम्प की वाफम अदुदा थगत फोंदोक्तुना ट्रम्प की मैकेदी की अफब खोंथांग अमा लागलाइखि हौजिकसु हमास अमसुम इजराइल की मिहुतसिंगना लान असि लुसिननब USA ना लुसिंगलगा इजिप्ट अमसुम कतर याउन अकन ममोंगदा वरि सनरिबनी इजिप्ट की फॉरेन अफेयर्स मिनिस्टर की मैकेदी की फोंदोरकपदा US प्रेसिडेंट डोनाल्ड ट्रम्प ना गाजा स्ट्रिप्त लैरिबा मियोयमता तांथोकलरोय हैरकपादो यामना थगतनिङाय ओइबो वाफमने हैदि ट्रम्प एडमिनिस्ट्रेशन की मखादा लैरिबा माइनॉरिटी लीडर अमसु ओइरिबा US सीनेट साक्स कुमार मसामक पैलेस्टाइन मसामने माकी मैकेदी की ममांगदा सोशल मीडिया फोंदोखिबदा गजा की दमकता US की मैकेदी की अहेनबा ह्यूमैनिटेरियन एड कयामा पीनना फोंदोकपलेखि आयरलैंड की प्राइम मिनिस्टर माइकल मार्टिन अमसुम इजराइल की प्राइम मिनिस्टर बेंजामिन नेतन्याहूगी मरक्ता हाना लैनरिबा फतबा मरी अदु US ना लुसिंगदुना यासिननब खोंथांग सुपाइखली हैना पाउसदा मखातारी अमरोमदना ट्रेन होस्टेस की इरांग लोइखरे आर्मी नेशनल मूवमेंट अदि अरानब रिपोर्ट ने हैरी पाकिस्तान की बालोकिस्तान प्रोविंस की पैसेंजर ट्रेन में बालोप लिबरेशन आर्मी की मिलिटेंट सिंह हाइजेक तौदुना पुखिबदुगी थौदोदुगी मतुंग रेस्क्यू ऑपरेशन चथदुना पाकिस्तान आर्मी ना मिलिटेंट कुंथ्रागा मंगा हातखिबा मसुम होस्टेस कुंगा मथोय अमदी लानमी अमसु सिख्रबा मतुंग लेमाउरिबो होस्टेस सिंह अदु कन्नुना इरांग अदु लोसिनख्रे हैरी अदुबो बालोप नेशनल मूवमेंट की फॉरेन कमिटी नदी अरानबा पाउने हैना फोंदोरक्ली लाइबापोपो नुमिता बालोप लिबरेशन आर्मी की मिलिटेंट सिंगना जाफर एक्सप्रेस थोमजिंदुना हाइजेक तौरगा पुखिबनी ट्रेन अदुना पुना पैसेंजर समरी यांखै तोंकी मखोइना ट्रेन अदु बेलोकिस्तान प्रोविंस की मनुंग सनबा मफमना पुसिंदुना पुंग 9:09 की अल्टीमेटम अमा लेंगाक थमखि अदुबो पाकिस्तान आर्मी की मैकेदी रेस्क्यू ऑपरेशन चथखिबदा होस्टेस सहंगो यांखै रोमदी कनबंगमखि हैरी बालोप लिबरेशन आर्मी की मैकेदी की मखोइना पाकिस्तान लेंगाक तौरखिबा डिमांड सिंगी मनुंगदा मखोइगी कॉमरेड कया मा फजिंदुना थमलिबदो होस्टेस सिंग अदुगा ओनसि हैना फोंदोरकपनि
ꯃꯔꯛꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯊꯦꯡꯅ ꯂꯥꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯥꯂꯣꯛ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟꯠꯒꯤ ꯐꯣꯔꯦꯟ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯀꯤꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯖꯤꯛ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯅꯝꯊꯗꯨꯅ ꯊꯝꯂꯤꯕ ꯕꯥꯂꯣꯞꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨ ꯎꯠꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯆꯝꯁꯤꯡꯗꯤ ꯊꯥꯗꯣꯛꯂꯒ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯗꯤ ꯐꯥꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯀꯤꯁꯇꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯇ꯭ꯔꯦꯟ ꯍꯥꯏꯖꯦꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯊꯥꯖꯕꯤꯔꯨꯅꯨ ꯍꯥꯏꯅꯁꯨ ꯊꯝꯂꯛꯂꯤ꯫ ꯕꯥꯂꯣꯞ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯃꯐꯝ ꯑꯗꯨꯒꯤ ꯔꯤꯁꯣꯔꯁ ꯃꯥꯡꯍꯟꯕ ꯑꯗꯨꯅ ꯆꯥꯎꯅ ꯃꯔꯨ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄ꯭ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯁꯉꯥꯏꯄꯨꯔꯧ NTA ꯅꯤꯠ UG ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯤ꯫ ꯀ꯭ꯂꯥꯁ 10 ꯊꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯊꯥ 4ꯒꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯃꯗꯤ ꯀ꯭ꯂꯥꯁ 12 ꯊꯥꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ NTA ꯅꯤꯠ UG 2026ꯒꯤ ꯊꯥ 9ꯒꯤ ꯇꯥꯔꯒꯦꯠ ꯀꯣꯔꯁ ꯄꯤꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯐꯦꯀꯜꯇꯤꯁꯤꯡꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯀ꯭ꯂꯤꯌꯔ ꯕꯦꯁꯤꯛ ꯀꯟꯁꯦꯞꯇ, ꯏꯖꯤ ꯃꯦꯃꯣꯔꯤ ꯇ꯭ꯔꯤꯛꯁ, ꯔꯤꯒꯨꯂꯔ ꯇꯦꯁ ꯁꯤꯔꯤꯖ, PYQ ꯑꯦꯅꯥꯂꯥꯏꯁꯤꯁ, ꯃꯣꯛ ꯇꯦꯁꯅꯆꯤꯡꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯅ ꯏꯀ꯭ꯋꯤꯞ ꯑꯣꯏꯔꯕ ꯁ꯭ꯃꯥꯔꯠ ꯀ꯭ꯂꯥꯁꯔꯨꯝ ꯐꯦꯁꯤꯂꯤꯇꯤꯁꯨ ꯄꯤꯖꯔꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 10 ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3ꯗꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯃꯊꯪꯁꯤꯠꯅ ꯍꯧꯖꯔꯒꯅꯤ꯫ ꯊꯨꯅ ꯂꯥꯛꯄꯤꯗꯨꯅ ꯃꯤꯡ ꯆꯟꯕꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯄ꯭ꯔꯤꯌꯥꯁ ꯅꯤꯠ ꯕꯥꯏꯑꯣꯂꯣꯖꯤ ꯁꯉꯥꯏꯄꯨꯔꯧ FCI ꯔꯣꯗꯇ ꯂꯥꯛꯄꯤꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005534385 ꯅꯠꯇ꯭ꯔꯒ 7005376151ꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯤꯂꯤꯅ ꯑꯍꯥꯟꯕ ꯖꯣꯏꯟꯠ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯤꯂꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯖꯣꯏꯟꯠ ꯋꯥꯔꯀꯤꯡ ꯒ꯭ꯔꯨꯞ JWGꯒꯤ ꯃꯤꯐꯝ ꯑꯃ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯂꯝꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟ ꯐꯥꯔꯃꯔꯁ ꯋꯦꯜꯐꯤꯌꯔꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯁꯟ ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯥꯍꯨꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯈꯤꯗꯨꯒ ꯆꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯐꯤꯌꯔꯁ at the Bureau of Agricultural Studies and Policyꯒꯤ ꯗꯥꯏꯔꯦꯛꯇꯔ ꯒ꯭ꯔꯦꯕꯤꯌꯦꯜꯁ ꯂꯦꯁꯤꯀꯤꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯈꯤ꯫ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯁꯨꯡ ꯑꯦꯂꯥꯏꯠ ꯁꯦꯛꯇꯔꯁꯤꯡꯗ ꯑꯍꯦꯟꯕ ꯃꯔꯤ ꯊꯝꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯈꯟꯅ ꯅꯩꯅꯈꯤ꯫ ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯥꯍꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯤꯖꯤꯇꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯁꯟ, ꯅꯨꯄꯤꯅ ꯂꯨꯆꯤꯡꯕ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯗꯦꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯤ ꯁꯈꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯥꯔꯃꯔꯁ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨꯁꯨ ꯄꯟꯈꯤ꯫ ꯆꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯍꯤꯔꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯍꯦꯟꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯅꯁꯨ ꯄꯥꯏꯈꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤ꯫ ꯃꯥꯔꯀꯦꯠ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ ꯑꯃꯁꯨꯡ ꯔꯤꯁꯔꯆꯀꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟ ꯑꯃ ꯃꯌꯥꯝꯗ ꯊꯝꯖꯒꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 5ꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯂꯧꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯍꯦꯟꯒꯠꯍꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯉꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯊꯣꯛꯂꯤꯕ ꯐꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯈꯔ ꯐꯒꯠꯂꯛꯂꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡ ꯑꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯆꯌꯣꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯑꯅꯧꯕ ꯆꯥꯊꯣꯛ ꯂꯩꯕ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯒ ꯆꯨꯁꯤꯟꯅꯕ ꯐꯧ ꯃꯈꯜ ꯇꯦꯂꯪꯒꯥꯅꯥ ꯁꯣꯅꯥ RNR 15048 ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯉꯨꯒꯤ ꯂꯧꯐꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯂꯣꯏꯁꯪ ꯑꯁꯤꯅ ꯊꯝꯈꯤꯕ ꯄꯥꯟꯗꯝ ꯑꯗꯨ 100% ꯐꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯨꯡꯗ ꯌꯦꯡꯕꯗ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ ꯑꯣꯜꯂꯛꯄ ꯃꯊꯪ ꯆꯍꯤꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤꯁꯤꯡꯗ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯑꯍꯣꯡꯕ ꯃꯃꯜꯗ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯂꯝꯗꯝꯁꯤꯒ ꯆꯨꯅꯔꯕ ꯍꯥꯏꯕ꯭ꯔꯤꯗ ꯐꯧ ꯃꯈꯜ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯊꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯆꯨꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯃꯦꯡꯂꯣꯡꯗ ꯄꯨꯊꯣꯛꯂꯤꯕ ꯀꯣꯝꯂꯥ, ꯎꯈ꯭ꯔꯨꯜꯒꯤ ꯀꯆꯥꯏꯗ ꯐꯪꯂꯤꯕ ꯆꯝꯄ꯭ꯔꯥ, ꯐꯦꯔꯖꯣꯜꯗ ꯐꯪꯂꯤꯕ ꯁꯤꯡ ꯖꯤꯟꯖꯔ, ꯆꯤꯡꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯄꯨꯊꯣꯛꯂꯤꯕ ꯀꯤꯍꯣꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯎꯍꯩ ꯋꯥꯍꯩꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗ ꯅꯠꯇꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯁꯨ ꯁꯦꯝꯕ ꯉꯝꯂꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯐꯥꯔꯃꯔꯁꯤꯡꯗ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯂꯣꯟ ꯄꯤꯗꯨꯅ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫
Lenga asina laumi sinmisingi thauna haptuna suning nomningmagi wakolon pokhanduna chinjak mi paul tangdaba lamdam ama haibadu khutna lamba phangbagi asa ama urakli matang asida nainaba yariba maroiba wapam amana lamdam asigi laumi sinmisingna puthokliba mahi marongsinga si mapalamda ka hena thadokibadagi lamdam asigi miyamna tangai fadana nomagi sizinaba polam khradi mausagi potki mamaldagi ka hena wangkhalakpagi awaba madi ngasi mak mayonari hairibasida natana wai ki pothok kyasu aikogi kaithel da phangbagi sang yam hantarakli khudima asi karidaki no haiba taragadi lenga amadi lenga ki makhada lairiba horticulture amadi agriculture department na market policy semdaba amadi nga ki oiba thausil chathaduna lakpanani maramaduna lamdam asi sahong lamdam ama ohenanaba chinjak tami pal tangdana ba lenga na tung koina sanagadaba matam gi sunaba market policy ama semba tangai fadi market policy semdrabadi lau singu amadi farmers na chinjak marang kaina puthoklabasu aikogi kaithilda potchagi mamal ahoma mamal fangan ngamloi lamdam sida puthokliba mahi marong singi sathoki volume yenglaga ahenma puthok sing mapanda thadoknaba license lenga na pigadabani miyoi khrana senonggi dama khalaga sathariba karbar si thingadabani lamdam sigi miyamgi darkar oiba chinjaki awatpadu akaknaba thausilama sathadrabadi mention mangamloi hiramasida akhang ahitana duna tungkoina sanagadaba lamdam siga sunaba market policy ama athubada semnaba honasi chinjak tumi pal tangdaba sakhotpa nungai yefaba lamdam ama ohenbada lengana mangjul thana thaudang loksi sahi ki budget ta horticulture amasum agriculture loisangda lupa crore kya haplabasu matam go sunaba mahi marong puthonaba madi lamdam asigi lairaba lomi singi income henganaba market policy semdrabadi chinjak tumi pal tang ba haibadu kokpangam khiroi hauji state asigi apunba mi sing lakh kunthra henbada nongmada sizinaba tangai fadraba polam sing leibada yamlaba senpam sading tawbada natana hairiba polam sing adu mapani ki pusilak kya su yori mapani ki pusilak riba polam kudima aikogi lamdam asida thaba ya polam sing aktani isam samna hairabada rabi amasum kharif crop sing lamdam asigi leihawga sunaba makhal sing thaduna mapani ki pusilak riba award pasinjak sing mention na bonasi lenga asina su puksiel sing na hotnarabadi chinjak tami pal tang da haibadudi khutna lambad wana thukloi lenga na chinjak tami pal tang da na tungan mi hiram sing da pukning sang namadi thamoi sing na hotnarabadi sahong ngahong lamdam mama oiba ngamgani haiba pauzul pauksi gi editorial member special content moina myam na thamjari duga haujik2 di myam pausi matang solution jarage masum khata banaw update myam puna ngamina national sigi bekedi gi myang from da khata na thamjari myam puna no update ngamina si